Chief Minister Nongtongbam Birena Article 355 Chatnaba Leite Haikraga BJP gi spokesperson na Article 355 asi Manipur da chatnai hairibasi BJP Manipur Pradesh na action Loukhatrabadi Miyambulana lamjing bagidamak Mpcc gi legal cell na Thabak paikhalakani haina Manipur Pradesh Congress Committee gi maikaidagi fongdorakli ngasi Imphal gi Congress Bhavan da pangtokpa paugi mifam amada Mpcc gi working president KH Debabartan hai BJP Manipur Pradesh ki wangangloi ani na ngarang fongdok ki bawafam adu soikre lankre haina amuk hanna press briefing tawduna miyam da sangdok fam thokpani India ki president afau thagat wahi fongdok ki ba MP Akoijam Bimol ki parliament speech da BJP Manipur Pradesh ki spokesperson Mayang Lambam Suresh Kumar na Onataina ba lokhat payada ba wafam fongdok tuna miyambul lana lamjing bagi thabak chathari basi condemn taw I Debabratan hai Khun ngakpa singidamak makoigi tungi punsida legal gi oiba hiramda afa apunna chingba chatharakpa yabagi thajaba lei haiba wafam thamladuna akaknaba law ama semduna makoigi punsi ngakpi senbigadabani haina assembly mifamda deputy CLP leader MLA K Ranjit nasu house ki pungning chingsin kiba leikrabani hiramasiga mari lenana MP Akoijam Bimol gi parliament speech adubu lana arthur handoknaba hotna kiba asi laibak tibani mahakna makha taraduna hai Presidential speech aduda lamdam asida miyoi lising humfu humdra henna lanjenari ba awana tarba sing asigidamak handak parliamenta finance minister na puthokiba union budget aduda compensation gi wafam yauroktriba asigi matangda wafam thamki ngasi kulngakpa sing fa punba tawrakpa matamda chief minister na lawriba thaudang amadi firep asi karino haiba miyamna chamamnari haiki loinena Atuba matamda oida pada ba wafam fongdok ki ba wafam sing adugi matangda BJP spokesperson ki mathakta party asina action lokhatfam thoi maduna trabadi BJP Manipur Pradesh asi party asigi wangang loina oida pada ba mathong hukta ba wafam fongdok pada saugatpa party ama oina logani haiki Hoige deputy CLP leader na article 355 says chana haidana budget session da hangbaga na honorable chief minister Sri Birena chana de no khumgi 24 ki budget session da adu hojik ngarang gi wangang loi ani duna chana re haibisi Sri Bimol na khanda bra hai Sri Bimol na parliament wangang du na hangi de su chana re gadi documents du thopiro order copy du piro hai 355 or 365 or whatever chana re ko se khoi gi samvidhan da yaw gi matuna khoi gi democratic state government set up to se masi maset masa taragadi madu gi se sam do piro hai madu honorable same na di chana de hai gi BJP gi wangang loi ani di chana re hai sin de re hai di dum ta hai press conference to da substantive oiba lokhat pa ya wafum yaw da press conference to raga Azabul Lana Lanjin Hona Punamase Congress Party na Hakna Lawi Musul Tandem Tawi 355 Matanda Honorable CM na House da Chana de Haigi Badu Chari Haidang Sibita Argadi BJP Party na Makogi Wang Loi Aniki Butaka Kadi Action Lokot Kadega Habsi was Yengi Karimumba Patik Saba Action Lokot Bangamdu the party as a Moto Hope the Ba or the Wangam with the encouraged of party in Logani